Akisbani Imphal, Nolini Devi na pau pajari. Ahanbada maruiba pau. Mukhyamantri Nongthombam Biren Singh na haidi. Rajya sida thokliba irang sida mayum makai mang takraba singi damak sarkar na atuba matamda yum lising marirom sarakani. Rajapal Anusuya Uike na haidi. Rajya sida tangdulay taba purak na bahuna bada CSO sing club organization amasung media fraternity singi achoba thokdang lay. Amasung Imphal East, Imphal West, Bishnupur amasung Thoubal jilagi oina ngasi ayuk pung 5 dagi numidang pung 9 phauba curfew komthokli. Mukhyamantri Nongthombam Biren Singh na haidi. Rajya sida thokliba irang asina maram oiduna mayum makai mang takraba singi damak sarkar na atuba matamda yum lising marirom saragani. Masigi damak mapandagi readymade oiraba polam sing pusilaktuna yum sing asi tha ani ki manungda saba loisingani. Mukhyamantri ki secretariat ngarang pangthokpa paugi mifam amada Sri Viren hai. Rajya sida mahusagum santi hanjil hanaba sarkar na darkar lebe thabak sing paikhatuna lakli makhatana paikhatki gani. Manipur ki luraba tanpam asida kanagumba miyoi kharana rajniti ki khudong chaba lauraga kulai paiba singde inchillaga irang thoknaba hotnariba asidagi ngakthokduna santi hanjil hanaba tanja ama hana launaba hotnakisi. Mangna hai sarkar asi tumina leithokpa nate mantri MLA sing tumba chaba khangdana mathau tawri. Mahi tamba yadaduna leiriba angang sing makhoina leiriba mafam sing adugi anakpada mahi tamhanaba thaurang paikhalagani. Irang asigi khudong chaba lauraga sarkar gi karmachari singna office kadrabadi makhoi gi mathakta akanba thabak lokhatkani. Khudong sadabadagi Imphal da laktuna thabak suba yadaba sing service ki khutangda thabak suhannaba thaurang tawri. Irang asida maruiba je sang mangkraba singi damak lengangna akanaba thaurang paikhalagani. Relief camp singda leiriba miyoi singi karamba je sang sing mangkraba gi haibadu ngasidagi list samdokpa hauragani. Je sang sing aduga mari leinaba sarkar gi officer amamam su hapkani amasung MLA singna su mateng pangkani. Manipur gi apunba gi saktam kaheloi haiba phireb asi hena chechil hanba ulladuna Mukhyamantri na hai. Lamdam asi phurup kuntra manga gi apunba lamni kanagumba khara gi thawinchina Manipur gi apunba gi saktam thugaiba yaroi amasung tokhaiba sasan thamba yaroi. Griha Mantri na su wafam asi kayarak hanna hairam kiba leikhre. Thokiba irang asika mari leinana Judicial Commission ama semduna tijinba haukrabanina patam kharaki manungda irang asiki haurakpam yauna kanana thoganbano haibadu khangba ngamlagani. Sarkar na paikhaliba thaurang sing asida miyamna thajabiyu. Sarkar asina Sangbidan gi makhada thabak kaya paikhatuna lakli makhatana su paikhatkani. Lambi sorokta security personnel singi gari thatpana singba tawbiganu. Mo violence tawdana ain gi makhada paikhat payaba thaurang sing paikhat pada miyamna mateng pibiyu hainasu Mukhyamantri na appeal tawrakli. Mukhyamantri Nongthombam Biren yauna lujingba singna hojik thokliba irang asika mari leinana security personnel singi sathok sasinda athingba pibigano haina kayarak hana appeal tawrabasu mafam kayada lambi thingba gi khongjang lepa leitana changchili. Ngarang numidangda Imphal More lambi gi manung chanba moirang khomdagi Kanchipur phawgi manungda leiriba miyamna lambi thingduna security personnel singi gari sanghandana bahonaki. Security personnel singna tonglopa gari da misam miyam gi mayukta leiba khulai paiba sing phutok pusin tawi haibagi jingnaba asida yumpham oiduna lambi thingkiba miyam adu Manipur Police amasung Rapid Action Force gi kangpuna tear gas cell sing kaptuna tankai ki. Ngarang ahin chupa Manipur Police amasung Rapid Action Force ki personnel singna National Highway gi saruk oriba lambi matek asi thingjiliba miyam tankhaina bahunaki. Ngasi ayuksu mafam kharada lambi thingbagi thawong chatharakpadagi security personnel singna tear gas cell sing kaptuna khongjing changchiliba sing tankhai ki. Rajapal Anusuya Uike na haidi. Rajya sida tangdulay taba purakna bahonabada CSO sing club organization amasung media fraternity singi achoba thawdang lay. Wafam asi Rajapal na Bishnupur jila da satuna tongan ba mafam sing da hangliba relief camp sing yangsin ba satpada phongdokhibani. Rajya sida tangdulay taba purakna ba pandamda Rajapal na CSO gi luchingba singasu tuibung da leiba kuntaret chuba Assam Rifles ki headquarters ta unatuna wari sanaki.
Rajapal ngarang Churachandpur Jilla gi Churachandpur Government College Soul Group School amasung St Mary School ta hangliba relief camp singda sangjapam lautuna leiba miyamga unaduna wari sanaki tungda moirangi thangjing guest house da sangjapam lautuna leiba miyoi singasu unaduna wari sanaki Sayolamagi manungda peace committee gi mifam pangthoktuna Rajya chita santi hanjil hanaba thabak paikhalagani Hojik oriba phibam asida amangata thuklubasing semjin sajinabagidama Kendra Sarkar na lupa koti chama ama pirakle hainasu Rajapal na pongdokhi इसमें मेरा ये आने का उद्देश्य यही था कि कैंपों में आज जो रह रहे हैं वर्तमान में उनको अच्छी से अच्छी फैसिलिटी हो, हर सुविधा मिले, ये मेरा अपना कहना है। और जो कुछ भी कमी है मैंने प्रशासन को भी बताया है, इमीडिएट इसको दूर करे और तमाम सारी चीजों को, और आगे फ्यूचर में जो भी यहाँ का प्रॉब्लम है उसका बैठ के आगे भविष्य में समाधान करें। अभी इमीडिएट इन लोगों के लिए हमें इनकी मदद करनी। National Highway Kuntra Tadet Imphal Jirbam Lambi Thingjinduna Khongjang Jangshilamba adu yanaba purakpadagi khudakdagi handrokre Thasigi Taramathoida None Jilla gi Longmai Part 4 dagi Miyoi Tadet Imphal da lakpada Pachoi Police Station Check Post mapada gari tongduna Miyoi ani purakpurbu yaningtaba phongdoktuna numit adugi numidangdagi lambi thingbagi khongjang jangsin bahukibani Manipur Police ki DIG Range 3 None Jilla ki Deputy Commissioner amasung Jilla adugi SP ga Dongmai Naga Council Manipur amasung Ashok Pamiyoi singgi imung manungga ngarang wari sanaduna yanaba purakpadagi lambi thingjinbagi khongjang adu khudaktagi handokhibani Miyamna lambi satok sasinda apanba pibidanaba None Jilla ki miyam amasung CSO singna appeal tawri Imphal West Jilla ki SP Dr. S. Ibomchanasu nungaitaba thodok adu pau phaunadabadagi thokibani asigumba thodok matungda amuk hana thokaloi haina cherol amada khangalakli tabiriba pawasi akasbani Imphal dakini Imphal East Imphal West Bisnupur amasung Thobal Jilla ki oina ngasi ayuk pung 5 dagi numidang pung 9 phawba curfew komthokli adubo Imphal West ki oina di iroi sembagi Jew hygiene phamdagi hauraga Sija Hospital Langol phawbagi area di curfew komthokloi haidi Kangpokpi Jilla ki ngasi ayuk pung 5 dagi nungtil pung 3 phawba aduga Bisnupur Jilla ki oina ngasi ayuk pung 5 dagi numidang pung 9 phawba curfew komthokli Adumainamak Kakching Jilla ki oinadi ayuk pung 5 dagi numidang waram pung 5 phawba curfew komthokli adubu Jilla asigi manung chanba Cherau Sugnu amadi Wapokpi ki oinadi curfew komthokpa leite haidi Ngachi pongba pause singi maroiba pausingi damak hauze Khetrimayum Premchand leide Premchand Thagachiri Nolini ngasi phomoyama pause singda rajya asigi mukhyamantri na Shanti hanjalakna paikhaleba thorang singi matangda ngarang pangmu singda phonokhiba wafam amasung Rajapal Anusuya Ukena tungan bejila singda chatuna relief camp te leiriba miyamga unakhibagi pausing maruiba pawoina headline toduna phonaragle Ponopam pause da lanjanari basing prefabricated yum lising mari hena thubada sagadori mairoi lairik tamanna basu safagata mafam sing singadori haina ahan be headline tori headline asigi makhada sub headline oina Government ki khongpham hanba leite Manipur bu drug amasung mitop tagi kangani haina Mukhyamantri ne phonokhiba wafam phonakle Pau siga manaba pau The People's Chronicle amasung Isel Express ta ahan be headline toduna phongle Santi purukna ba tanja PBU haiba Mukhyamantri gi wafam asina Manipur Mail pausigi ahan be headline oiri hariba pau siga manaba pausing Huyenlan Pau Imphal Free Press Sangai Express Manipuri edition amasung English edition animakta headline toduna phongle Sanalebak pause dana office card of employees sing talap piroi haina headline toguna phongle Irebak pause da peace committee gi chairperson governor na Chuchampur amasung Moirangi relief center sing la chatuna yangchin khre high policy ahan be headline toguna phongle policy ga manawa Pau Imphal Free Press Sangai Express ki Manipur amasung English edition Manipur Mail Ichel Express Pongnafam amasung People's Chronicle hariba pause sing asida headline toguna phongle Tamilung do fongo pause Ganfiu Melda Assamese journalist ama Manipur thokliba irangi matangna paulo rubugi damak khela khre haina headline dona phongli Tamilong Times ta UPSC ki prelims ki phalau thokle candidate lising tramuri hena mai pak pangamle haina headline dona phongli Nolini Thagachari Premchand aruibada maruiba pau amukhanna Mukhyamantri Nongthombam Birena haide Rajya sida thokliba irang asida mayum makai mang takraba singi damak sarkarna atuba matamda yum lising marirom saragani
Rajapal Anusuya Weekend Haidi, Raja Sita Tangdule Taba Purana Bahunabada, CSO Sing Club Organization Amazon, Media Fraternity Singi Achawatang Lay. Amazon, Imphal East, Imphal West, Bisnupur Amazon Taubal, Jilaki Oina, Ngasi Ayupung Mangadagi Numidang Pung Nipan Pauba, Curfew Komtokli, Paulo Jade.